Ahanamuktada crime asigi wari asibu tabigadoriba amadi yengbigadoriba ahalaman ima iben iche chanmarup mapang oza guru pumnamakpu Chesam nawas na taram na okchari amadi ikai khumnabo chari ngasisu mayamgidamakta crime gi anoba wari mapuduna lakchari wari asida mukmai onselasi Malaysia da 2021 gi December 13 numitida Kota Kinabalu Sabagi Lido area da Leiba Matei Manao Anina police report ama file tawrami Makoi ani dumit kharanigi kunda sangda koiraga halaklami makoi na mayum yorok matamda moiga punna laminaba yum sida thabak tawraga leibi nupi sa apartment ni floor da targa lerami makoi na kawbudasu response amata perakti hairami mahak sor holamdre masasu fi fadana thongde amadi magi makoksu maru koktoklami nupi asigi maming Nur Afia dang damin kawi magi chahi kunipan sure police na thodok thofam da yaroklami yamna thuna Misi ase normal oina siba natte haiba khanglami Nurgi masa sida yamna kanna lakna fana khiba mukna khibagi sign kaya ama urami maki makok makhut lengjum amadi mamitta dakpham kaya ama lerami amadi fazana pomlami atopa sokpa mayam amasu lerami mahaki unsada fazana dakpham mayam ama lerami mafam kharadadi magi skin se tatkibus yorami tabada amuk lungai tribadi police officer na magi machindo yengu matamda ya mayam ama manglami ya sing adu tek po eramde ya gi makhong yawnani mangi basi masina takpadi kanagumba amana namfuda satokhibani nurgi body se pata pumthaba horoklabasu room manung asida room sengnaba chemical gumba amagi akanna wanam ama chelami masina maram oiraga kanagumba amana kaigumba amma lotchnaba hotnare habasa mayek singna adum chingna halami Thaudokchigi mari lainana chingnaba yaba mi se mioi ani khaktani amana chahi kuntra mari surabi itika city nura sekin Muhammad Sulang mahak the master chef haiba show asigi finalist yokhiba mioi amani amadi magi chahi nifu mari suraba ex husband Muhammad Embri Yunus ni mapan thongdadi makoi ani se yengbada mai paklaba Matei Manao malami adomo enamak manung hanjanna yengu matamdadi aronba kaya ama khangmangamlami Police na investigation tawbada moina thodokchiga mai leinana hangba yaba mioising loinama wahang pohang tawrami adubu police na itika amadi magi nupa wahang pohang tawbada policing asibu atopa maikei amada punaba hotnabagi mong ama malami makoi ani na hanjan thodok ase thokku numita yumda lairamde moi ani short trip ama chatluraga halakpada nur mamangda explain tawkiba film sida lairambani haina chap yungna lepaga lairami adubu moina nganglibado achumbo oiramde thodok asibu thejeliba investigator officer na moi anigi phone check tawmatamda fangliba asina Indonesia amadi Malaysia animakpu thak nikhalami kanagumba amatana amukta khaludaba yamna tamthiba amo oirami masina police officer mayamse wangang phawbangam halamde moi phone dagi videos fanglami footage asida Nurabu minungsi laitana hanjan ot naibagi yawrami clip amada mahakpu kutumna thinbagi yawrami atopa clip amada yochaina fubagi yawrami atopa clip amadana magi mathakta ising asaba hejinbagi oirami aduga handaki clip asidi kwaidagi sathibu oigani khali madudi kanagum amana magi mayado namfuda katho halami mathangda amu khulai amasin naraga satpagi video ni moina video sing ase secret folder gumbada loraga thambanate chumnage normal gallery dan yaram libasi makhoina tawkhiba thabak mayam se kaimta akiba amata laitabagi maong dane police na footage asibu ubumikupta moina khanglami madudi itika amadi embri horokpadagi hauna machinthi habase makhoi anima kudakta farami nur afia dang damin chahi kunipan sure official court amadi Malaysia media report ki matung ina mak Indonesia gi citizen amadi South Sulawesi khungi mafam amang oiriba Bulukumba da poklami adumoinamak Indonesia gi media house khara gi matung ina even Kampas TV yauna atope story ama hairami madudi Nur Malaysia da puaga mafam sida chawrakhibani hairami mahakti Malaysian citizen oikrabani adumoinamak magi atopa family members sing Indonesia da lairami mahakse kadai dagino haiwa mafam sina tongana thamkhraga Nur yamna humble oiba imung amadagi hawraklami chahi naurikan matamdagi magi family bu support tawnaba thabak yamna kana surami magi chahi matang sidadi masung mamanabi mayamdi makhoina pamjariba manglan fangnaba larik laisu tamma matamni adubu noragidi
चाननबा अमदी हिंगनबगी लानफमनी नूर चही खरा याम खलकपगा मागी इमुंग मनुंगी मतेंग पांगनबा मपाल लमदा थबक सुनबा थिरमी माग इंडोनेशिया दा लुहोंगलब मतुंगदा मलेशिया दा शिफ्ट तौरकलमी अमदी मीगी मयुमदा लैरगा लैरिबा इमुंगदुगी थबक इंखांग सुरगा लैरमी मागने इटिका अमदी मागी नुपा एम्ब्रीगी युमसिदा थबक सुद्रिकांदा हौखिबा चहीसिंगदा थबक मफम कया अमा होंगलमी इटिका मियामना मसक फजना खंगबी नुपी अमा ओइरमी 2012 ता मसागी चही कुनमरी सुरक मतमसिदा द मास्टर चेफ मलेशिया सीजन 2 दा मा कंपिटिटर अमा ओइना सरुक यारमी मागी मिनोक अमदी थोंग थाकपगी मोंगसिना येंगलिबा व्यूअर्स मयामबु सुमत्तुना टॉप 3 फाइनलिस्ट फाव योरकलमी सो वसिगी मतुंगदा कंट्रैक्टर नत्रगना पेट्रोनस इंजीनियर नि हाइबा मोहम्मद एम्ब्रिगल होंगलमी मखोई अनीगी मचा अहुम लेरमी अमदी मियामना यामना पामनबा लाइफ स्टाइल अमदे हिंगलमी यूनिवर्सिटी ऑफ मलेशिया दगी इटिका मास्टर ऑफ जियोलॉजी लोइशलमी चेददी मा के लाइफ से परफेक्ट नि अदबु युम मनुंगददी मियामना खंगलिबा इटिका असिदगी तोंगान सकलोन अमदनी माना लैरिबसी करेबा मतमदगी नूर मतई मनाव अनीगी युमसिदा थबक सुबा हरखिबगे हाइबगी चप चाबा खंगदे अदबु मागना थबक सुबा हौबगा मतई मनाव अनीना ओट नैबा हौरे हाइबसिमदी तसेंग तसेंग लमी अदबु मा मफम से थादोकलमदे अतोपा थौ फंगदबना ओइरिया नत्रगना माबु चटहंद्रिरा हाइबसिमदी चप चाना खंगद्रे पोस्टमार्टम रिपोर्ट मतुंगिना नूर मतम सांगनो ओटपी नैबिख्रे हाइबसे खंगमंगम लमी मागी मसादगी फंगलिबा असोकपा अकफम खरादे फ्रेश ओइरमदे खरा अमदी फजिलकपा हौरमी खरा अमदी अनौबनी अदुबु इन्वेस्टिगेटर ऑफिसर की मतुंगिना नूरबु तमथीना ओटपी नैबिगी फसे माना सिबगी मतम 8 डिसेंबर दगी 11 डिसेंबर फावगी मरकसिदनी हारमी महाना थबक सुबदा असोबे यौरकपदा मपुसिना लाउबा अमदी साउनिंगबदगी खुबाकना खुनमना थाबा नते महाकना थेंगनखिबा अवाबसे खल्लुबगी वांगमदनी एविडेंस की मतुंग इना इटिका अमदी एम्ब्री मोइना साउरकपदा ताइनफम खक ओइबा नते महाकपु हिरम खुदिंगमक्ता सिजनरमी अमदी मखोई अनिगी सानाफमसु ओइरमी कयुम कांदा मतई मनाव साउनबा नत्रगना बोरिंग ओइरकपदा मरम इलै लेतना नूरबु फ्लोर मथक्तुदा मसम पायरगा चिंगनी फुजनगनी अदुगा मोय अनिना नोकनी मोयना तोरिबा मयामसे फोन दे रिकॉर्डिंग सु तौरमी मतई मनाव अनिना नूरबु ओट नैबा मयामसेगी मनुंगदा ख्वाइदगी साथीबा अनी यावरमी अहानबदा मागी मथक्ता इसिंग असाबा हाइजनमसिनी मतई मनाव अनिना नूरबु अंगांगी टाइपता इरुजबिरमी अदुसु इसिंग असाबना माकी मसादा इसिंग असाबा ताबगी सोअगा दाखफम मयाम अमा लेरमी अनीसुबा सिना फोरेंसिक डेंटल रिपोर्ट सिनी कोलालमपुर हॉस्पिटल दगी फोरेंसिक डेंटिस्ट डॉक्टर नूरहायातीना नूरगी मचिन मया यंगशनबगी थबक तौरमी महाकना फंगलिबा फाइंडिंग्स मयामसे थमोय काइनिंगाय ओइरमी नूरगी चिनबान या अकुरबदा लैबा अथोटपा अमदी अकनबा टिश्यू मयामसिदा असोकपा कया अमा लेरमी महाकी चिनगी अकोइबसिदा असोकपा दागफम निपाल फंगलमी मसिगी सुमंग मथक्ता मागी यमांग तरुक यामना थीना कायरमी कायबगी फिरमसे उरगा नॉर्मली खुदना थिनबा नत्रगना तुसनबदा सोकपदो अदुगुंबा नते डॉक्टर नूरहायातीना कैगुंबा खरा फंगलमी कैगुंबा अमना नमफुदा सत्खिबगी असोकपसिंग असे चप मानरमी ख्वाइदगी हेना नुंगाइत्रिबदी मसिगी असोकपसे नूरगी सिरमदाय मतमदा थोखिबनी फजिलकपा ई फमजलगा लैबगी साइन अमा फावबा उरमदे मसिना ताकपदी थौदोक असे थोक मतमदा महाक हिंगली हैबनी मसिगी मतुंगदा अमुक वीडियोगी मतंग सिदा लाक्सी इन्वेस्टिगेशन की मतमदा मोइना फंगिबा फुटेजसिना मरम ओइरगा इन्वेस्टिगेशन तौबदा एक्सपर्ट ओइरबा पुलिस ऑफिसर फावबा मोइना उरिबसे थाजबा ngमलमदे वीडियो असिदा नूरगी मचिनसे नमफुदा काथोक हलमी मी अमना मागी मकोकता फजना फारग लेरमी मियोय अमना मागी मयासे यामना सथीबा मोंगदा अमगी मथंग अमा सतोरकलमी मसि तौ मतमदा माबु पंगथनबा नते नाबा फाउदनबा हिदाक पिजबसु नते डायरेक्ट हेक्ट शटपनी अमदी यामना कन्नसु नोकलमी वीडियो असिदा इन्वेस्टिगेटर ऑफिसर की थमोय मचेताना काहेलमी सिदी मी अमा हाटप खक नते मसिदी तौगे हाइना तौबा अमदी ओट नैबनी मतई मनाव अनीना पामलिबा मयामसे फंगलबा मतुंगदा मसा मथंता सिहनबगी मोंगनी नूर नाबना खामंगमदबदगी लावरमी मसादा इसिंग हाइजनबगी साबगी लाव खोंगबा फूबा चैबा मयामसे अमगी मथंगदा अमनी तौरिबसे अदुगा मतई मनाव अनि दियोन हमलमी
moina naliba video se nuai tabagi evidence oinaba nate adubu thodok asibu pangthokliba makoina entertainment am oinabagi nambani case asigi matangda miyam khanarpada makoi loinamak akiba faurami khara amadi investigator ki report amadi forensic doctor ki warol loina fauba pabang amagi shakti leite harami violent case kaya handle taunaba train toraba medical professionals leiba miyoina fauba nuruna faurangdaba anabado khallubagi wamudani yarami forensic expert amana nurda pihiba anaba se taragi manungda tarani hairami necrotizing fasciitis koba infection amana maram oiraga nurusi kibani hairiba infection ase yamna thuna sandokpa infection makal amani masine skin amadi skin gi makhada leiba tissue manghali doctor na masagi infection ase igi khongjel dasu thengnerami masibu septicemia haina su khangnei masine maram oiraga nurgi body mathau tahon khidabani infection asi masa mathanda torokpa nate infection ase magi body da yamna thina maina chakhiba mafam asokpasing amadi layeng bidraba asokpasing maruoina lengjum pambom faigan amadi khuningi asokpasing asidagi hawrakpani ising asawa haijinba amadi hanna mabu phuibasina magi skin ase yamna sathina soklami maramdi injuries ase fajana treatment tawdradi moise infected amuk ari magi infection ase sum henjalakpada aroibadadi magi body sina response toroktabani ot nairaga nur siyo matamda matai manau anina mateng taunaba kanabusu kauramde ahoinana moina misi asibu losinanaba hotnarami thawai yaudraba nurgi hakchang detol amadi atopa disinfectants mayam ama makoi anina magi body sida haijalami kaigino hairagadi makoi anina hairiba mahising asina nurgi body umtharakpagi manam manghan khigani khalami bina pang sabagi mogi property sida adu magi asiba hakchang ja thamlami kanamtana khangdanabani haidana adubu namthiba manam kyam kuina fajilaga thammangamgani mina chingnaba fawkhidnabani haidana makoina plan ama torame plan sigi matung ina police station da makoi ani chatlami aduga police officer da hairami madudi makoi ani nimit kharani gi koiruraga halakpada moigi met siraga lairame hairame masida moi yamna nuairamde amadi met asigi justice pame hairame kanagumba ama khanghaudana siyo matamda police da investigate taw matamda paw asiu piba laiba misu investigate tawi habasimadi moi anigi wakhalda khallude adubu matai manau asi police ki wahang pohangda khangmangamlamde moi anigi chingnaba matau moi warida asuba yawrakpa amadi police na khara hena thijanbada video phonglakpa asina makoi ani chenpham leramde nur siro matung numit humni leraga 2021 gi December gi tang taraga marida itika amadi emri police na farami nimit nini leraga December 16 da police na video da ukhiba adu forensic report da confirm oirami December 29 2021 da case asigi evidence amadi medical expert ki warol da yumpham oiraga officially oina court ta yorami police ki maike dagi fight toriba prosecutor na case asida chenariba culprit ani itika amadi emri makoi ani bu sibigi charak pibinaba yamna clear cut oina thamlami court ki stand ta witness taraga manga ka khotlami moigi manungda forensic doctor digital analyst amadi nurgi punsiu fadana khangba miyoi sing yorami emri gi lawyer datuk ram singh na kota yamna akanba charak pibidanaba argu tawrami chahi kuntra jail da laiba amadi lichai mari kanbagi punishment pibinaba hairami haujikti emri mana tawhiba crime ase khantharuraga ningamaktre amadi nurgi family da lale haijage hairami macha ahum amasu yengsindoba leiri haina hairami itika gi lawyer na su mamangda magi criminal record amata leite mental health issue gi hidak chari bani amadi macha ahum yunung da faibok ani amadi obstetric lay moi mayambu yengsilbani haibagi matang sida magi su yamna akanba dandi pibidana ba haijarami amadi matam sida angang amasu mabuk pitha ibani hairami 2022 gi April 26 ta Court of Appeal itika bu bail pirami mamang da High Court na magi bail ase yakitrabani adubu magi legal team na yamna mai pakna criminal procedure code section 388 subsection 1 se pallaga local security ama amadi Malaysian paisa 30,000 da itika gi bail lorami hairiba mamang da pankiba section asina case amada nupi angang macha amadi physical and mental illness na bayarugadi bail lobu yai murder gi charge ta mayuk naba taraga su court na itika gi breastfeeding
mother gi status ase accept torami amadi mahaku matam kharagi thadokpa yarami 2022 gi October 20 da embry su bail tharami amadi high court na magi su Malaysian paisa 30,000 masigi manungda 10,000 deposit toba amadi local gi security ani ga loinana bail pirami miyam yamna saurami tamthina nupi amabu ot nairaga hatkibada suspect oirba miwai bail pi haibagi damak adubu makhoi ani gi free oibasa matam khara khakkini 2022 gi November gi 17 da amuk hanna makhoi ani bu farami amadi penal code section 302 gi makhada officially oina murder gi charge palami digital evidence haibadi mogi phone dagi fangba photo amadi video sing yamna maru oirami masina case ase thijaliba officer singda makhoi anina punna tawraga nurbu hatkibani habda proof tawda mateng panglami Malaysia da sibigi chairak piba 2023 da thingkhrabasu prosecutor na akanba chairak pibinaba yamna kanna hotnarami trial manungda etika amadi embry makhoi ani amana amabu taisnarakpadagi divorce tawrami adubu moigi phone dagi fangkhiba video dadi makhoi ani mang punna tawkhibani habase khanglami jungi tang kun 2025 da case asigi final judgment delivery tawrami high court ki judge Dr. Lim Hok Lengna Mohammed Embry amadi etika makhoi animak nur afia dangdamin misiga mari lenana mara lairi haina lauthoklami makhoi animak chahi kunthraga mari jail da leinabagi saja pirami amadi Mohammed Embry di lichai taraga ni thoi kanbagi saja su yorami adubu etika di nupi oibanina chai gi saja simadi magi komthoklami sumaina tawduna nur afia hatpagi Matei Manao Anina court na chahi kunthra marigi dandi pikhre Malaysia da 2023 dagi sibagi chairak se any case ta yamna kanna akanba crime yam tamthiba crime torgasu sibagi chairak piba se abolish tawkhibadagi just na pamagadi masisu piba yaena section lama yauri ka adubu just na sibagi chairak simadi pikhidre ka do hairiba Malaysia sida ko atopa lamnagi lakpa thabuk suba lakpa migrant workers haiba tare aduga thabuk suriba imung da leiraga thabuk suba sida imung manungi mina ot naibagi pause makoida yamna leiko aduga case ka yamadi mapanda tholakta bida adu manung lotion khiba ngaktani adubu nurafia ge case simadi miyam mangda tholaki maramdi mahaki misi se yamna tamthibo ibna maram moraga aduna aikona mi ge lebak amada thabuk suba sat ba se yamna section ningai ni aduga yamnasu kiningai ni ko hojiki matam sidadi mi amana mi amu thajaba yaw matam nate makoina makoigi mayumda lai haibagi namada yumbu aduna yamna chance lobagi mong matausi yamna kanna chatnari ko masigi matausi Saudi Arabia da su aina sum uba thingnajai ko makoigi youtubers mayam aduga content creators mayam na hoi video namada matek